UK gi Queen Elizabeth II masagi sahi 33 sudana haukiba September gi tang 9 da Scotland da leiba mahaki mayum Balmoral Castle da taipungpal thadokre. Mahak lekhidraba matung numit 10 gi oiba Operation London Bridge kauba protocol ama semduna leibak sinba thungna awaba phongdokpa political gi oiba thoram kaya ga loinana London gi Westminster Abbey da September 18 da aroiba mathong mangam pangthoktuna leirol chankhre. Protocol asigi matung inna UK gi Prime Minister na National Speech aba piduna Operation London Bridge hawdokhi. Masiga loinana UK gi flag tangkhai chingthakhi. Sahi hundra henna Queen orakpaga loinana mahakna taibangpan thadokhibaga loinana $500 million gi sampati thamlami. Tashengbagi di British ki chanabi oina ningthau amadi Queen gi sampati lauthokpa chanade. Adubu report kharagi matung inna Maharani Queen Elizabeth II gi net worth asi chaurakna $426 million ni haina phongdokli. Forbes ki report ki matung inna British ki monarch asi real estate asset oina $28 billion lei haina phongdokli. Masigi manungda $19.5 billion gi value oigadaba The Crown Estates, $4.9 billion gi value oigadaba Buckingham Palace, $1.3 billion gi value oigadaba The Duchy of Cornwall, $748 million gi value oiriba The Duchy of Lancaster, $630 million gi value oiriba Kensington Palace, $592 million gi value oiriba The Crown Estates of Scotland maming panbayai. Masigi mathakta Queen Elizabeth II yamdrabada $3 billion gi value oiba crown amasu leirami. Queen Elizabeth II na laikhidraba matung Prince Charles III na Britain gi ningthau oikhre. Ningthau gi khubam asida natana Charles III Queen na Thamlamba khudongchaba punamak phanglagani. Queen Elizabeth II gi property pumba King Charles III gi oiragani. Crown gi state land, Royal Collection of Arts and Jewelry, masigi mathakta official residence sing King Charles III gi oiragani. $3 billion gi value oiriba crown adu asengbagi di Queen khakta gi oigadabani adubu mahaki matung tarakpa ningthau natraga Maharani gi amuk ohengadabani. Queen Elizabeth II gi private property pumba King Charles III gi property da hapchinkragani. Report kharagi matung inna King Charles III gi sampati asi chaurakna $100 million oi hairi adubu hojikti $500 million henna leiragani. Nakal amaromdana King Charles III gi middle age matamdagi mapu oiduna laklaba commercial, agriculture amadi residential gi mafam ama oriba private states The Duchy of Lancaster da leiri. Adubu South East England da leiriba private state Duchy of Cornwall di mangjaragani. Masina Charles ki machanupa ahan Prince William na oikragani. King Charles III mamangi Queen na phanglamba grants amadi profit adum lengdana mahaksu phangani. King Charles III UK Treasury dagi sahigi oiba sovereign grant phangani. Masi Crown Estate ki apunba profit ki 15% oiri. Sovereign grant ki manung chaliba singdi ningthau amadi mahaki senior officer singi official gi oiba thabaki management staff singi salary piwa amadi Royal Palace adubu manage toba cover tawi. 2020-21 gi matamda sovereign grant asi pound 86.3 million oikhi. Masi UK gi mikok amamamda pound 1.29 gi value oiri. Loinana Buckingham Palace renovate tawagi funding su senfam asida yawi. King Charles Supnagi UK gi ningthau oiba khak natana $1 million kya gi mapu oigadawribani.